JNK da mathau pangtholingai da lekidraba BSF ki constable Dipak Chingakham da Assam government na Bir Sirara award piduna ikai khumna putkre landslide lambi tatpadagi koki gi gari mayam panduna leire nupi na sahi yamlaka miron bada khodong theningai oi report tawri Manipur numit kharani asida akan bamawong da nung sugani report tawri Brahma manungda KNNA ga Myanmar military ga khothona bada KNNA gi maikaidagi safagada mafam singda nupi angang yauna lanjena khre Sima Sahani Magina Hatpa Oiramle Sijina Kiba Thang Pikhre Isau Tingna Baleba Hon Kibadagi Forest Department da PIN Tangalagani Haina Sosindrona Fongdokre Manipur na COVID-19 Miyoi Taraga Homdoi positive Oikre Puna positive case Samaga Yankai Nipan Sukre SDSA na Senapati District Riba Government gi Officing Tingjin Bagi Kongjang Asidagi Hokre Nambun Turengi Sing Imai Wangkalakli Section C Langi Bunglabahanta Nabai Koigi Apila Muhanna Taukre PM Modi na Iran ki president ga wari sanakre bom yaure ki halakpadagi Birmingham dagi Air India flight Riyadh ta thaidokre